Hi ma'am, aigi tilhau marak sigada tomato tha da bide dum horok pani maru chong khutpa tawhibra kaino khangde sengune ande tilhau marak da hawro bane aisu handak angang exam leba kariga mathakta di sengdok sengjinga tawde ma ken ge yongono ase aina khanba ko adum Cheiraobada sajibu Cheiraobada mamang da shu kathigum tawbane aigi se panjaba sinane Aidi bazaar de budi leira dum leite budi katini desu aina dum khan aigi Cheiraobada numit dum mulla di katpa yarani ne pambi ohum mari di su marak singun napi na ta ngarang di khara bu sengdo khara do sai mahom ji di sengdo amdre aina sidane akoi gi waga yungbiraga phajana amu pangadra aina khanba ko siloina kano to haida dana leire aidi tomato sina pala amni na bako amate tatki nungai be ngune ado dum sigi ai tilhau singjisu loina hoji loire mapansa sigi matum mai lei sar pasina tilhau oigedra oirodra di khangde ado mamangda aina thagi do tilhau tanghai ni pitu na mamangda tanghai na thagi bra kenong ne yongna phulakpada sumaina tilhau di tare khoigi mana sing chawa loisale hoji kandi kali chaba yaga da mari si tilhau singse bora hodo ga chatho ba sidi aina hande phu sira ina khandana leibani ado dum angang sing ju porkha loisala bani na ju mathakta mai se onsan ba yare dum angang sing porkha leibani na ne isa se kari hai ni dum pakhat po kari bo khogi moi chatri mamang do re moi like to ba yeng le re tat khreune moi chakhare matung da mu ama tong na le mina ko asi mathak se da ina thoina koi mai onsan ngamdre ba ano makogi mana athotpa di chagadabadi loina chabadi loira sum saita makhakte ina yungne chawdi chawre yungne ina tanghai thagi bo oi mare adu tilhau su yam chawdabane ba boroi maru dumai ina mung jeng sina khoigi mamang da de ina tilhau su mai thara du mana ta macha gi sumai tilhau je phukte ba ko ina alu taba dumai ati su tabra yengwen amam thagi dunu sumai ani di sum chong thok ko su yaw yengo ani hum as napi ma'am sina lor no aina si napi sing de loina sengdoga hanakti di tomato se phajana ohel lage to sinde ding ni chaba khara jawba yawri mana sing chaba yaga da bane irola dum hapa sidi mathanda ngai re mana sing do thokharaga sidi tat khare se maru sina oibra oidabra oigedra oirodra di khangni tilau ye chaba di yani phana di kalli adum khangdabagi ko di maru se tilhau ye chaba jai jade mamang da tawbadi pumdaba kawre isu adonga handakti tilhau phajana tabu tare ina tanghai guma macha guma thagrasu sise tum akhoigi mana singsi su kallasu jum pikpina kukupna suijalaga ne bora chatho su jaga da mar napi na tangai yongne ke phana jami yong atei su khara leire phane yami tilhau jen thagi do kyan thai asidi ena mana di phajana chagre ko sidasu mayam haure se mari khakla ke no na thagi ni tari ni pan mukti thok mai phukthok ning dress si ising ju yaw dress sidi mana sing je chaba ya ni sidi nau du mai to yaba kopi aduga si sing sina yong asi su khar naure aduga ariba di khogi asum achaw base li re yong si se kukumna katina thang soidat laga bora cha ga drang ado si sida maru me am pale ba ko tilhau maru ra khang simaina jawri se maru lawra thaba ya dabra ai so hore ni YouTube ta search tawra ge yeng tar langjan ge dum oire phare oidre phare aduga sina kandi kalle jaga dra jaroi dra khang adu ngasi di sangon se ni na tawroi da keno bora de jaroi tilhau zum cha da ya ba ko khoi se phana yam yong ne tilhau kya khang na thagi na phana yam ai amuk han na yeng sira kaino ai je kya khak tilhau na thagi no ina adum thare di no ngai ai tilhau apak na bai patra ga pulak te anum mathakta ka khalak pani aba ko ai di ka khalak bo da tilhau se ji ma do di block so dum sem again ai na pak pi se ai na ne mana thada chaman na kuron hure ai gi hangam tha bam phang mo se loire mu ga khare na jenam tha do ke to ba loire hangam go loi khamina leibak se ai keno pora khige kon nama pora ga hapchala pu garage aduga aigi hoji grocery dagi pot lak pane ba ko ai ni Flipkart ai ngon du mamang de sum hangbirak pai chinaw sing na kai dei lowino haido Flipkart dagi lowine ba ko ma'am Flipkart ki grocery du dagi low mani ai sonu thar ba law choi ngarang na han order to gi bani thaw lei da ba gi ne
ꯑꯗꯣ ꯉꯁꯤ ꯂꯥꯛꯑꯦ ꯒꯥꯔꯤꯁꯨ ꯑꯥꯗ ꯂꯩ ꯑꯩꯅ ꯁꯣꯅꯨ ꯉꯁꯤ ꯑꯦꯛꯖꯥꯝ ꯂꯩꯇꯦ ꯃꯣꯏ ꯃꯥ ꯑꯗꯨꯅ ꯀꯨꯝꯊꯔ ꯃꯥ ꯄꯨꯔꯛꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝꯕꯨꯒꯤ ꯁꯅꯥꯔꯩꯁꯦ ꯑꯩꯅ ꯁꯤꯗꯩ ꯍꯦꯛꯑꯒ ꯂꯥꯏꯒ ꯀꯌꯥꯗꯤ ꯀꯠꯅꯤꯡꯉꯦ ꯑꯗꯨ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯦꯕ ꯂꯩꯗ ꯊꯥꯕꯅꯤꯅ ꯄꯨꯈꯠꯂꯦ ꯀꯩꯀꯩꯒꯤ ꯑꯩꯒꯤꯁꯦ ꯁꯨꯕ꯭ꯔꯥ ꯁꯨꯗ꯭ꯔꯕ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯤꯗꯤ ꯄꯣꯠꯁꯤꯡꯁꯦ ꯌꯥꯝꯗꯦ ꯊꯥꯎꯗ ꯄꯩꯁꯥ ꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯊꯥꯎꯗꯅ ꯍꯦꯜꯂꯦꯕ ꯄꯩꯁꯥꯗꯤ ꯃꯁꯛꯇꯤ ꯎꯗꯕ ꯕꯦꯒꯁꯤꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯄꯤꯛꯄ ꯑꯒꯔꯕꯇꯤꯁꯦ ꯑꯩꯅ ꯑꯅꯤꯈꯛ ꯂꯧꯕꯅꯤ 65 ꯄꯤꯕ ꯑꯒꯔꯕꯇꯤꯁꯦ ꯑꯣꯟꯂꯥꯏꯟꯗ 46ꯂ ꯀꯩꯅꯣꯇ ꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯅꯤꯈꯛ ꯂꯧꯁꯜꯂꯦ ꯈꯣꯡꯅ ꯈꯨꯠꯅ ꯁꯣꯛꯇꯅꯕ ꯑꯩꯅ ꯁꯣꯝꯗ ꯊꯝꯖꯜꯂꯨꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯕꯤꯁꯀꯤꯠ ꯅꯠꯇ ꯌꯥꯝꯃꯦ ꯕꯤꯁꯀꯤꯠꯁꯤꯁꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯧꯕ ꯀꯥꯟꯅꯩꯅꯀꯣ ꯑꯩꯅ ꯑꯗꯨꯝ ꯂꯧꯕꯅꯤꯁꯦ ꯑꯒꯔꯕꯇꯤ ꯑꯃ ꯂꯩꯍꯧꯔꯦ ꯀꯣꯟꯗꯨꯅꯤ ꯑꯗꯨꯝ ꯒꯔꯝ ꯃꯁꯥꯂꯥ ꯑꯗꯩꯗꯤ ꯆꯤꯛꯀꯟ ꯃꯁꯥꯂꯥ ꯁꯤꯅ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔ ꯗꯥꯜ ꯆꯤꯅꯤꯅꯤ ꯆꯤꯛꯀꯟ ꯃꯁꯥꯂꯥ ꯂꯩꯔꯦ ꯕꯤꯁꯀꯤꯠ ꯄꯦꯀꯦꯠ ꯑꯍꯨꯝꯒ ꯑꯇꯩꯗꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯁꯨꯗꯤ ꯁꯨꯔ ꯃꯥꯜꯂꯦ ꯃꯩꯗꯥꯗꯤ ꯑꯅꯤꯈꯛ ꯂꯧꯁꯜꯂꯦ ꯃꯩꯗꯥꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯄꯔꯈꯥ ꯂꯣꯏꯔꯕꯅꯤꯅ ꯄꯤꯖꯥ ꯍꯧ ꯃꯣꯃꯣ ꯍꯧ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯃꯩꯗꯥꯁꯦ ꯄꯦꯀꯦꯠ ꯑꯅꯤꯈꯛ ꯂꯧꯕꯅꯤ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯄꯤꯖꯥꯒꯁꯦ ꯈꯪꯗꯦ ꯑꯩ ꯄꯨꯟꯁꯤꯒꯤꯗꯤ ꯍꯧꯗ꯭ꯔꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯅꯤ ꯌꯦꯡꯒꯦ ꯑꯗ ꯍꯧꯖꯤꯛ ꯃꯩꯗꯥ ꯂꯩꯔꯛꯄꯁꯦ ꯄꯨꯔꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯄꯣꯠꯇꯣ ꯀꯔꯤ ꯆꯧꯃꯤꯟ ꯍꯥꯏꯌꯦ ꯃꯣꯃꯣ ꯀꯩꯀꯩ ꯍꯧꯕ ꯈꯣꯠꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨ ꯑꯉꯥꯡꯁꯤꯡꯁꯦ ꯄꯔꯤꯈꯥ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯑꯗ ꯆꯥꯅꯤꯡꯉꯦ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯆꯣꯏꯄꯥꯁꯦ ꯆꯥꯅꯤꯡꯕꯅꯤꯅ ꯁꯨꯝ ꯃꯄꯥꯟꯗꯒꯤ ꯂꯩꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯆꯥꯔꯤ ꯅꯠꯇꯅꯤ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯅꯤꯝꯀꯤ ꯈꯔ ꯍꯧꯖꯤꯟꯒꯦ ꯇꯧꯕ ꯃꯩꯗꯥ ꯂꯩꯔꯕꯅꯤꯅ ꯃꯣꯃꯣꯒꯁꯤꯗꯤ ꯍꯌꯦꯡꯗꯤ ꯁꯣꯅꯤꯒꯤ ꯄꯔꯤꯈꯥ ꯄꯨꯔꯥ ꯂꯣꯏꯔꯅꯤ ꯄꯔꯨꯒꯤꯗꯤ ꯉꯔꯥꯡꯗꯩꯇꯕꯨ ꯍꯧꯔꯤꯗ ꯄꯣꯔꯤꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯈꯟꯗꯦꯕꯀꯣ ꯑꯗꯨꯏꯁꯨ ꯄꯔꯤꯈꯥ ꯂꯣꯏꯔꯗꯤ ꯃꯇꯨꯡ ꯑꯗꯨꯝ ꯃꯣꯃꯣꯒ ꯍꯧꯅ ꯈꯣꯠꯇꯅ ꯇꯧ ꯌꯥꯔ ꯄꯦꯀꯦꯠꯀꯤ ꯃꯩꯗꯥꯁꯤꯗꯤ ꯑꯗꯨꯝ ꯅꯤꯛꯇ꯭ꯔꯁꯨ ꯌꯥꯄꯣꯠꯅꯤꯗ ꯑꯗꯨꯝ ꯑꯩꯅ ꯅꯤꯛꯁꯟꯕꯅꯤ ꯀꯩ ꯌꯥꯎꯒꯦ ꯀꯥꯏꯅ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗꯦ ꯑꯗꯨ ꯑꯩ ꯅꯤꯝꯀꯤ ꯁꯨꯝ ꯁꯦꯝꯒꯦ ꯅꯤꯝꯀꯤꯁꯤꯗꯤꯀꯣ ꯑꯩꯈꯣꯏ ꯑꯦꯗꯤꯛ ꯆꯨꯏ ꯁꯨꯝ ꯈꯤꯇꯪ ꯆꯥꯔꯒ ꯑꯃꯨꯛ ꯆꯥꯕ ꯍꯧꯒꯗꯤ ꯑꯗꯨꯝ ꯁꯥꯏꯅꯤꯡꯕꯅꯦꯕ ꯑꯗꯨꯅ ꯈꯔ ꯌꯥꯝ ꯑꯗꯨꯝ ꯍꯧꯖꯤꯜꯂꯦ ꯁꯨꯝ ꯃꯤ ꯂꯥꯛꯑꯁꯨ ꯈꯣꯠꯂꯁꯨ ꯆꯥꯒ ꯑꯗꯨꯝ ꯊꯛꯄ ꯌꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯨ ꯄꯥꯝꯕꯅꯤꯅꯀꯣ ꯅꯤꯝꯀꯤ ꯁꯪꯒꯣꯝꯒ ꯀꯔꯤꯒ ꯉꯁꯤꯗꯤ ꯁꯪꯒꯣꯜꯁꯦꯟꯅꯤꯅ ꯊꯕꯛꯁꯨ ꯉꯟꯇꯥꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯤꯝꯀꯤꯁꯦ ꯍꯧꯗꯣꯛꯑꯒꯦ ꯑꯗꯨꯒ ꯕꯣꯌꯥꯝ ꯑꯝꯗ ꯍꯟꯖꯤꯟꯅ ꯊꯝꯃꯗꯤ ꯀꯟꯇꯦꯅꯔ ꯑꯃꯗ ꯍꯟꯖꯤꯟ ꯊꯝꯃꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡ ꯃꯇꯝꯗ ꯆꯥꯕ ꯌꯥꯔꯅꯤ ꯅꯤꯝꯀꯤꯁꯦ ꯑꯗꯨꯝ ꯀꯩꯝ ꯂꯥꯎꯔꯒꯅꯦ ꯑꯗꯨꯝ ꯍꯥꯎꯔꯦ ꯃꯩꯗꯥꯒꯤꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯩꯅ ꯆꯥꯔꯨꯕꯗꯩꯕꯨꯗꯤ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯃꯩꯗꯥꯒꯤ ꯄꯣꯠꯁꯦ ꯆꯥꯕꯕꯨꯗꯤ ꯐꯠꯇꯦ ꯏꯁꯥꯗꯕꯨꯗꯤ ꯑꯗꯨꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯕꯒꯤꯗꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯃꯣꯃꯣ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯍꯧꯕꯒꯤ ꯁꯨꯝ ꯂꯧꯁꯟꯕꯅꯤꯗ ꯑꯩꯅ ꯃꯩꯗ ꯄꯦꯀꯦꯠ ꯑꯅꯤꯈꯛꯅꯦ ꯑꯗꯣ ꯁꯨꯝ ꯍꯧꯔꯅꯤ ꯆꯥꯔꯅꯤ ꯐꯠꯇꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯑꯗꯨꯝ ꯆꯥꯅꯤꯡꯕꯁꯨ ꯍꯦꯜꯂꯤ ꯑꯗꯨꯒ ꯅꯤꯝꯀꯤꯁꯤꯒꯗꯅꯦ ꯑꯩꯗꯤꯅꯦ ꯀꯇꯥ ꯅꯤꯝꯀꯤꯗꯨꯅꯦꯕꯀꯣ ꯑꯀꯛꯄꯗꯨꯅꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝꯁꯦ ꯃꯔꯣꯏꯁꯦ ꯁꯤꯒꯤ ꯃꯔꯣꯏꯁꯦꯅꯦ ꯑꯗꯨꯅ ꯑꯩꯅ ꯀꯥꯕꯣꯛ ꯁꯨꯒꯥꯏꯕꯅꯤ ꯐꯅ ꯌꯥꯝ ꯀꯨꯞꯈ꯭ꯔꯦꯅꯦ ꯀꯥꯕꯣꯛ ꯁꯨꯒꯥꯏꯔ ꯀꯛ ꯆꯥꯕꯗ ꯍꯥꯎꯋꯦꯕꯗꯣ ꯑꯃꯨꯕ ꯀꯥꯂꯖꯤꯔꯥꯁꯤꯗꯤ ꯑꯁꯤꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯑꯩꯅ ꯌꯥꯝ ꯀꯌꯥꯕꯨꯗꯤ ꯆꯥꯅꯤꯡꯗꯦ ꯑꯗꯨꯏꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕꯗꯣ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯐꯅꯗꯤ ꯌꯥꯝꯃꯦ ꯍꯣꯔꯦꯟ ꯀꯠꯇꯤꯡ ꯇꯧꯔꯒ ꯀꯛꯂꯛꯑꯒꯗꯤ ꯀꯛꯂꯛꯄꯗ ꯐꯅꯗꯤ ꯌꯥꯝꯈ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯃꯔꯣꯏꯁꯦ ꯈꯤꯇꯪ ꯀꯨꯞꯈ꯭ꯔꯦ ꯍꯣꯔꯦꯟ ꯀꯛꯄꯗꯕꯨꯗꯤ ꯑꯀꯨꯞꯄꯁꯤꯅꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯒ ꯆꯥꯕꯗꯗꯤ ꯑꯩꯈꯣꯏ ꯃꯔꯣꯏ ꯃꯅꯝ ꯅꯝꯃꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯨꯝꯗꯩ ꯈꯤꯇꯪ ꯇꯪꯈꯥꯏ ꯇꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯒꯨꯝꯕꯗꯤ ꯄꯥꯝꯃꯝꯗꯕꯁꯨ ꯌꯥꯏꯗ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯝꯕꯒꯤꯀꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯕꯅꯤꯅ ꯊꯕꯛ ꯀꯣꯝꯃꯦ ꯃꯣꯏ ꯑꯗꯨꯝ ꯁꯣꯝꯗꯁꯨ ꯂꯥꯡꯅꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯤꯝꯀꯤꯁꯦ ꯍꯧꯕꯅꯤ ꯁꯟꯗꯥꯒꯤ ꯆꯥ ꯂꯣꯜꯂꯒ ꯊꯛꯄ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯩ ꯑꯉꯥꯡꯁꯤꯡꯁꯨ ꯁꯪꯒꯣꯝꯒ ꯏꯁꯥꯅ ꯍꯧꯔꯗꯤ ꯄꯦꯟꯅ ꯑꯗꯨꯝ ꯆꯥꯖꯩꯀꯣ ꯕꯖꯥꯔꯗ ꯂꯩꯔꯨꯔꯗꯤ ꯂꯨꯄꯥ 50ꯒꯤꯅꯤ ꯀꯥꯏꯅ ꯈꯤꯇꯪꯗ ꯑꯃꯨꯛꯇꯪ ꯁꯨꯝ ꯁꯥꯏꯕꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯥꯎꯗꯤ ꯍꯥꯎꯕ ꯈꯨꯠꯇꯤ ꯌꯥꯝꯅ ꯆꯪꯕ ꯀꯅꯥꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯄꯤꯔꯛꯑꯒꯕꯀꯣ ꯇꯛꯑꯒ ꯁꯨꯃꯥꯏꯅ ꯀꯛꯅ ꯄꯤꯔꯛꯑꯗꯤ ꯃꯌꯥꯝ ꯍꯧꯖꯤꯜꯂꯒ ꯊꯝꯕ ꯑꯗꯨꯝ ꯌꯥꯏꯅꯤ ꯑꯗꯣ ꯍꯣꯏꯗ ꯁꯨꯝ ꯍꯥꯏꯖꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯍꯧꯅ ꯅꯣꯡꯃ ꯅꯤꯅꯤ ꯈꯤꯇꯪ ꯆꯥꯕꯒꯤꯗꯤ ꯑꯗꯨꯝ ꯍꯥꯎꯔꯦ ꯀꯨꯏꯅ ꯊꯝꯖꯤꯜꯂꯁꯨ ꯁꯨꯝ ꯍꯥꯎꯕ ꯋꯥꯠꯄꯗꯤ ꯋꯥꯠꯄꯅꯦꯕꯀꯣ ꯑꯗꯣ ꯏꯊꯟꯇ ꯇꯧꯕꯗꯤ ꯁꯨꯝ ꯋꯥꯕꯨꯗꯤ ꯋꯥꯏ ꯁꯨꯃꯥꯏꯅ ꯀꯛꯄ ꯈꯣꯠꯄꯁꯦ ꯃꯤ ꯑꯃꯒ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯅꯤ
ꯑꯍꯥꯟꯕꯒꯤ ꯀꯛꯄ ꯂꯣꯏꯔꯦ ꯑꯁ ꯅꯨꯡꯁꯥ ꯐꯖꯅ ꯐꯨꯖꯜꯂꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯈꯥꯕꯩꯒ ꯑꯣꯏꯔꯦ ꯃꯥꯅ ꯅꯨꯡꯁꯥ ꯐꯨꯖꯜꯂꯦ ꯁꯦꯡꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅꯦ ꯚꯤꯗꯤꯑꯣꯁꯦ ꯇꯧꯔꯤ ꯃꯇꯝꯗꯗꯤꯀꯣ ꯃꯌꯥꯝ ꯀꯔꯤꯝ ꯈꯪꯗꯦ ꯍꯧꯖꯤꯛ ꯏꯗꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯈꯪꯉꯤꯅꯦ ꯌꯦꯡꯉꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯏꯉꯥꯟ ꯉꯥꯜꯂꯒ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯈꯤꯔꯀꯤꯁꯤꯗꯁꯨ ꯅꯨꯡꯁꯥ ꯐꯖꯅ ꯐꯨꯖꯤꯜꯂꯦ ꯍꯧꯖꯤꯛꯁꯦ ꯀꯛ ꯂꯥꯎꯔꯦ ꯕꯥꯔꯣꯏꯒ ꯆꯥꯛꯆꯥ ꯂꯣꯏꯔꯝꯃꯤꯅ ꯅꯨꯡꯁꯥꯁꯦ ꯅꯨꯡꯊꯤꯟ ꯑꯗꯨꯝ ꯍꯤꯞꯅꯕ ꯃꯇꯝ ꯍꯧꯖꯤꯛꯁꯤꯅ ꯃꯑꯣꯡ ꯑꯃ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯍꯥꯏꯒꯠꯂꯛꯄꯩ ꯇꯧꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯆꯥꯛꯆꯥ ꯂꯣꯏꯔꯒ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ ꯑꯗꯨꯏ ꯅꯍꯥꯟ ꯅꯣꯡꯃꯝꯗꯤ ꯐꯖꯅꯁꯨ ꯇꯨꯝꯗꯣꯛꯑꯦ ꯑꯗꯨꯒ ꯇꯨꯝꯕꯁꯦ ꯍꯦꯛꯇ ꯇꯨꯝ ꯍꯧꯒꯠꯂꯃꯤꯅꯗꯤ ꯇꯨꯝ ꯍꯧꯒꯠꯂꯒ ꯐ꯭ꯔꯦꯁ ꯑꯣꯏꯌꯦ ꯑꯩꯗꯤ ꯀꯣꯛ ꯌꯥꯝ ꯆꯤꯌꯦꯕ ꯑꯗꯨꯅ ꯅꯨꯡꯊꯤꯟ ꯇꯨꯝꯗꯕꯤꯗ ꯀꯣꯛꯀꯥꯛ ꯇꯧꯔꯒ ꯑꯣꯏꯅ ꯂꯩꯕꯅ ꯐꯔꯦ ꯁꯣꯅꯨꯒꯤꯁꯨ ꯍꯌꯦꯡꯗꯤ ꯑꯁꯥꯃꯤꯁꯅꯤ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯥꯒꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯦꯟꯁꯟꯗꯤ ꯂꯩꯇ꯭ꯔꯦ ꯄꯥꯔꯨꯒꯤꯗꯤ ꯂꯩꯔꯤ ꯈꯔ ꯇꯦꯟꯁꯟ ꯑꯗꯨꯒ ꯑꯗꯨꯝ ꯃꯊꯪ ꯁꯨꯝ ꯍꯧꯗꯣꯛꯑꯒꯦ ꯑꯍꯥꯟꯕꯒꯤ ꯂꯣꯏꯔꯦ ꯁꯤꯒꯤ ꯑꯅꯤꯁꯨꯕ ꯃꯇꯨꯡ 4-5 ꯊꯣꯛꯀꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯂꯣꯏꯅ ꯍꯧꯗꯣꯛꯄ ꯂꯣꯏꯔꯦ ꯑꯩꯒꯤ ꯅꯤꯝꯀꯤꯁꯦ ꯑꯗꯨꯒ ꯃꯈꯥꯗꯗꯤ ꯊꯥꯎꯁꯦ ꯌꯦꯡꯉꯨ ꯑꯁꯦ ꯑꯂꯣꯏꯕꯒꯤꯅꯦ ꯑꯗꯨꯅ ꯍꯨꯃꯥꯡ ꯂꯥꯏ ꯀꯥꯕꯗꯣꯏꯅ ꯇꯧꯔꯤ ꯕꯕꯜꯁ ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯊꯥꯎꯁꯦ ꯌꯦꯡꯉꯨꯅ ꯃꯈꯥꯗ ꯃꯩꯗꯥꯁꯤꯡꯁꯦ ꯐꯅ ꯁꯨꯝ ꯇꯛꯄ ꯑꯀꯪꯕ ꯌꯥꯎꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯄꯥꯎꯗꯔꯁꯦ ꯌꯥꯎꯕꯅꯤꯅ ꯃꯈꯥꯗ ꯑꯗꯨꯝ ꯈꯔꯗꯤ ꯇꯥꯏ ꯃꯣꯜꯂꯤ ꯄꯨꯈꯝ ꯑꯃꯗꯤ ꯊꯣꯛꯑꯦ ꯁꯨꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯃꯩꯗꯥ ꯀꯌꯥꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯇꯧꯕꯁꯦ ꯃꯩꯗꯥ ꯑꯙꯥ ꯀꯦꯖꯤ ꯐꯥꯔꯣꯏ ꯑꯙꯥ ꯀꯦꯖꯤꯁꯨ ꯐꯥꯔꯣꯏꯀꯣ ꯑꯗꯨꯅ ꯊꯥꯎꯗꯤ ꯈꯔꯕꯨꯗꯤ ꯆꯪꯉꯦ ꯑꯗꯨꯝ ꯊꯥꯎꯗꯨꯁꯨ ꯄꯋꯥꯃꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯁꯨꯅꯨ ꯀꯟꯅ ꯇꯨꯝꯃꯤꯌꯣꯡ ꯁꯣꯐꯥꯗ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄꯒꯤ ꯅꯨꯡꯊꯤꯟꯁꯦ ꯄꯪꯇꯨꯝꯗ ꯇꯨꯝꯅꯕꯗꯨꯅꯤ ꯍꯌꯦꯡꯗꯩꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯤ ꯐꯖꯅ ꯇꯨꯝꯖꯔꯅꯤ ꯑꯗꯨꯒ ꯃꯩꯁꯦ ꯃꯩ ꯊꯥꯜꯂꯛꯏꯅꯦ ꯑꯩꯁꯦ ꯃꯩ ꯃꯨꯠꯊꯠꯂ ꯁꯣꯅꯨꯁꯦ ꯁꯣꯝꯗ ꯇꯨꯝꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯄꯥꯔꯨꯒ ꯃꯄꯥꯒ ꯇꯨꯝꯃꯤ ꯀꯟꯅ ꯑꯗꯨꯒ ꯁꯤꯒꯤ ꯀꯟꯇꯦꯅꯔꯁꯤꯗ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩꯒꯤ ꯅꯤꯝꯀꯤꯁꯤꯡꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯀꯟꯇꯦꯅꯔ 2ꯗꯤ ꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯁꯥꯏꯗꯣꯛꯑꯕ ꯍꯧꯖꯤꯛ